अहानबदा मरुइबा पाउसिंग पिजरी तरामाथोई सुबा मणिपुर लेजिस्लेटिव असेंबली की तरारक सुबा मिफम मणिपुर की गवर्नर डॉक्टर नजमा हेप्तुलाना महाकी ओइबा वारोल पिरदुना हुदोखरे Council of Higher Secondary Education Manipur na lauba sahi asigi oiba class 12 ki examination ngasidagi sing amadi tamgi district taraga mari gi apunba center chamaga amada chathaba hokre था असigi taraga nithoida Manipur Central Jail sajiwada laikhidraba seg waris ki misi ki matangda sem kiba JSC na sangsin gani haina sem saramba khongjam khudimak matam kharagi oina handokre amadi Jammu amadi Kashmir ki Pulwama terror attack ta laikhidraba CRPF ki jawan nimfu gi ahanba ningsing thoram national gi thakta ngasi New Delhi gi Latpora camp ta pangthokre Kurumjari Times of Manipur ke nungthil pau mieng tabi punamakpo ARUNBALA taram nokchari hauzik fawgi maroiba pausing miam da sandokna pijari taramathoi Manipur Legislative Assembly gi tararak suba session ngasi dagi hokre hariba session asi lakliba February gi 29 fawba sathagani ngasi ahanba numitta Manipur ki Governor Dr. Nazma Heптulana mahaki warol house da thamdringeda mahaki mafam da guard of honor pk tungda governor gi oiba warol house da thamke makha tarakpada house da business advisory committee gi report puthokpa supplementary demands for grant 2019-2020 gi khannaba loinana senba chahi lisingani kun kunmathoi gi budget estimate sing puthokani February kungani pan fawba sathagadori ba budget session asigi February gi tara manga tara taru kungani thoi amadi February gi kungu humdoi asi suti leiba maramna house ki mifam leiroi ngasigi Governor gi warolda mahaki oiba warol thamladuna laingak asina lamdam asida singthaningai oiba khongthang ama oina inner line permit chanahanba hore permit asigi damak online portal amasu hangdokle lupa koti chamaga taret ki budget provision ga loina state asigi lambi chamri ga kun fagat hanaba thabak paikhatle Minister of Donor gi non lapsable central pool of resource gi lupa koti lising amaga chatruka humfuga mathoi gi mating ga loinana project chamaga humfuga mari paikhatkre masigi manungda project chamaga kunthra manga gi lupa koti chatret ka marifuga mathoi mapung sizinakre haujik chathariba project kunthra gi lupa koti chamnga ga nimfu gi senthang fangle athuba matamda loisinanaba pandam thamle Governor Dr. Nazma Heптulana Art and Culture, Information Technology, Science and Technology, Sports, Tourism, Social Welfare, Rural Development, Urban Planning and Development, Connectivity, Healthcare, Water yauna tongan ba department singi paikhatliba sakhot Taurang singi maramda wafam sing thamkibaga loinana house ki member singna state asigi miyam da leiriba potential sing asi khangna thabak sing asi mapungfa na paikhanana ba hotna bada member singna mapungfa na mateng pangbiu haina appeal tauki Council of Higher Secondary Education Manipur na lauba sahi asigi oiba class 12 ki examination ngasidagi sing amadi tamgi district taraga mari gi apunba center chamaga amada chathaba hokre examination asida science ki oina mahiroi lising kunga chahumgo humpuga mapan arts ta mahiroi lising nipan ga humpu manga amadi Commerce ki oina satret ke tara punna mahiroi lising kunga mapan ga chamaga nimfu ga marina sarugyari ngasi ahoba numitta English subject thoke Council ki maikei degi flying squad team sing semduna kupna yengsili lamdamasi ki tongan ba mahiroi loof sing nasu exam thariba mahiroi sing na nataba pambai sing sizinabra haina center sing da chatuna yengsing ke lalho loof ke CP amadi ke YKL gi apun ba loof ama oiriba asuki special task force nasu exam center singi meter chani gi akoiba mafam singda curfew lauthokrabani Saliba tha asigi taraga nithoida Manipur Central Jail sajiwada siduna lairam kiba lilong dam makhadagi seheg waris ki misigi matang da sem kiba JSC na sangsin gani haina sem saramba khongjang khudimak matam kharagi oina handokle haina ngasi Manipur Press Club ta pangthokiba pawgi mifom amada JSC asigi convener Maulana Habibulana phongdokre JSC ki mihut singa Chief Minister amadi SP Thobal SP Imphal West yauna famina kiba mifom amada yanaba purakpadagi khongjang asi matam kharagi
suspend tawbani haike mahakna makha taraduna hai madudi yana khiba warol singda Manipur laingakna misi asigi matangda asengba langla langjin ama puthokna naba magistral inquiry ama tawduna numit kontrane gi manungda report ama pikhatpa sajiwa jail gi sector tareta numit aduda duty takiba personnel ahum khudakta suspend tawba laikhidraba miyoi asigi imung manungi khwaidagi naknaba miyoi amada government ki thabak ama piba amasung laikhidrabagi imung manungda ex gratia oina lupa lakh manga pibana haibanda chingba wafam kaya yauri amadi wafam sing asi chief minister na thabakta onthokani haina thajabasu pirakhi hairi adum oina mag JSC na Manipur Human Rights Commission da case ama file tawduna misi asigi matangda achum aran thidokpina naba taksin gani hairi Manipur government ki maikai dagi siriba misi asigi matangda achumba langla langjin puthokuna achumba puthokani haiba aduga magistral inquiry haidi khudaktagi hauraga 30 days ki manungda akoi gi government da submit tawnabagi damakta akoi order amasu akoi na paijare thokre ngarang loina na JSC na hairiba misi asigi matangda achumba du puthok pinabagi damakta Human Rights Commission da case ama file tawduna misi asida chenariba mioi sing dandi phanghan binabagi damakta su JSC na khongdang changchin jagani hana press media gi mamangda phongdokjari hauzik pawgi marathon atenba break amatang logjari Marks Time Classes Chahi khudingi leptana topper puthokliba CBSE gi amatangairaba coaching center well experienced teaching faculty akhanaba subject of tawbagi khudong chaba piri batch amada 15 students agi hena logjade admission form thazare form pishin bagi aroiba matam February 10 akupamarol gi damak lengsun biraksi Marks Time Classes Wangkai Mahobom Lampak phone number 9436288300 natraga 7005268735 Break matungda makhataba pau pizari numinini sukna sathagadaba North Eastern Economic Association NEEA gi kungama thoirok suba annual conference ngase Manipur University gi centenary hall da hudokre conference asibu saru gyanana bagi damak North East ki state kaya dagi research scholar sing amadi Manipur University gi mahiroi sing su saru gyaki Indian Council of Social Science Research New Delhi gi senthang makhada Manipur University gi economics department asinduna pangthokiba conference asigi ngase hudokpagi thoramda chief guest ki warol piraduna Manipur University ki Administrator General Singna Aphaba Magul Laiba Lairek ki Mangal Fangnana ba honarakpa matamda Economics, Physics amasung Mathematics haiba asina thabak khudingda hiram khudingda mai pak pangamgani conference asidagi lakpa result khudingba university da natraga paper da lochinduna thamganu madugi mahutta state government ta share tawduna laibak asigi afaba policy semrakna ba honabada thaudang lominasi haiki The gentleman who later on became the Vice President of America, Dick Cheney, he came to meet the Prime Minister, and I took him to Prime Minister Devagowda to meet him. And he was that time chairman of a oil company which was exploring gas in Myanmar and Bangladesh. So they were interested in selling gas and oil to India from either Myanmar or Bangladesh. And in India, you have the 17% nominal protection for the Indian refineries, 17%. But if you increase the your tariff on crude oil, your protection will go up and down. Kasom Kulendagi Nambisa Taba Lambiasi Sahias Gimanunda Assembly Lorgani Haina Fungyar Assembly Constituency MLA K Laisiona Miam the Tazaba Pikre Nambisa Imonda Sagaliba Ground Yangsinbagi Kongseta MLA na Kasom Kulendagi Nambisa Taba Kilometer Kunlom Gilambiasi Sahias Gimanunda Loshilagani Langagasi Lakpadagi Manung Hanjinba Mafam Singda Mai Ningtina Fanganbangamle Loinana Lambisu Sembahore Amaromda Mafam Asida Sagaliba Ground Asi Southern Tangkul Student Union na Sahi Ohum Kanaraga Sinba Tangkul Eze Katamnong Longi General Conference cum Sports Meet Tawadaba Mafam Aduni Kuntragani Thoi Suba Conference Asida Nambisana Yumbu Oiraga Pangtokadabani Pangtokadoriba Conference Amadi Sports Asi Tangkulgi Oina Kwaidagi Chawa Amani Event Asida Kun Humpuromdagi Mihut Kaya Laktuna Numitaraga Mangani Chupna Mafam Asida Kem Saduna Laigani Ground Asi Sembalo Silakpa Matamda Lupa Crore Amamuk Changlaba Yai Haikibaga Loinana Mamang Takta Pangtokiba conference singdagi handak na hena fajana ba honagas nisu haiki. This lambi is a continuation of Sangsak Tenopal Road ni.
masida national highway number 102A hana denote tawrag hojik sanction approval su phangramni thabak haunaba aduna before the sports lambi sidi pharani adum mi mayam chathok chachindi dum nungai hojik as of now akoi local area dagi dum tek tak tawba ama nat adu natragasu sidagi social worker khara laibisingna akoi mayam pullaga JCB or bulldozer marakta nongchu da thada karigda dum manage tawra chatpani Manipur Laingakna Wahengbam Laikai amadi Sagolban Paringda Lambigi footpath mathakta hendokna sajinba dukan sing lauthokina ba dukan mapu singda khanghan khraba matung lauthokna leiramba lauthoktaba dukan singi ahenba saruk sing ngarang numidang Laingakna police ngaklaba matungda JCP sijinaduna thugaibagi thabak chathakre Laingakna sinduna tha khudingi pangthokpa Hill Leaders Day amadi miyamgi numit chaliba tha asigi oina lakliba tang kungani thoida pangthoklagani haina Secretary to Chief Minister Manipur Ning Thousam Jeffreyna thadoropa cherol amana harakli cherol aduna makha taribadi numit asida sarugyaba lakliba miyamna Chief Minister da aiba cherol pishinba yagani adum oina mak transfer amadi posting recruitment amadi service matter gi oiba wakat sing chanaroi hairi RBI gi lising makhada satharakiba Financial Literacy Week ki aroiba numit ki oina Manipur State Cooperative Bank Limited na sinduna ngasi Imphal East District ki manung chanalaiba nungoida nongmagi oiba Financial Literacy Week ki thoram ama ngasi pangthokre Pawgi mektan aten break amatang laujari Nauka Hearing Aid Center Kumja lising amachapan marifom do ki hona chai kuntramanga hena Notice India ahan hearing aid clinic mo ne lereklaba Nauka gi Imphal Center mahangjare TV amadi phone gi konjel loinana nil khongum fam na tabang namda gi awaba mayok na di binaha al kuding mag wabi rogano Nauka Hearing Aid Clinic ngasi makleng sim direktuna completely invisible water resistant amadi rechargeable oraba digital hearing aid hapiu tabang namda gi pangalwana badom gi khangna chana ba single powers tambio ai khoi gi leifam di Nagamapal Main Road Phawai Sangmam Laikai near Community Hall mobile number na 6000954159 Break matungda makhataba pau pizari Hizbul Mujahideen amadi Zaisi Muhammad Kaset pamari lainabani haiba miyoi mari Kashmir Police ki kangbuna kha thangba Kashmir ragi phagat pangamkre police ki wangang loina fongdok kibagi matung inadi faraba miyoi mari adudagi Hizbul Mujahideen amadi Zaisi Muhammad kamari lainaba amadi makhoina tawkhiba thabak thauram sing khudam changdam yawba che sangkya amasu phagat pangamle makhatana makhoigi mathakta thijin humjin bagi thabak kana chathari hairi Jammu amadi Kashmir gi Pulwama terror attack ta laikhidraba CRPF ki jawan nimfu gi ahanba ningsing chahi pharakpagi ningsing thoram national gi thakta ngasi New Delhi gi Letpora camp ta leiba ningsing khubamda pangthokre mama leiba ki damak thawaina pontha pikraba athoba CRPF ki jawan nimfu gi photo da India gi President Ramnath Kovind amadi Prime Minister Narendra Modi na luchingduna haikat laikat tamki Delhi Assembly election da Aam Aadmi Party na apunba seat humdra gi manungda seat humpugani thoi fangduna chawna mai pakraba matungda party asigi luchingba Arvind Kejriwal bu amuk hanna tha asigi taraga tarukta wasak lauragani yamna ngaklibadi Arvind Kejriwal na tha asigi taraga tarukta Delhi gi chief minister oina wasak lawbagi thoromda leibak asigi atopa state singi chief minister sing amata barton tawdana ba party asina waref lawkre hairi Coronavirus ki laichatna ngasi China da amukasu miyoi masing chamaga kunga mathoi siankhre masigi manungda laina asibu sandorakpani hariba Hubei province tagi miyoi chamaga taraga taruk yauri masina maram oiraga hojik fawda China khakta da sihan kiba migi masing lising amaga chamri ga marifugni pan suankhre hojikna COVID-19 haina kaunuraba laichat asina Hubei gi konung Yuhan dagi mamang sahi December thadagi sandokba horakpani hainoriba asina province asi khakta da na kiba migi masing lising yankhaiga mathoiga chamapan marifuga taruk sukre malemgi oina laichat asina nahallaba migi masing ngasi fawbada lising humpuga manga sukre hairi hauji amuk sanabgi paw fangbigani
Ngasidagi hoduna hayeng fawba numit nini chupna sathagadaba Royal Riders Manipur gi anirak suba annual sports meet hodokre sports meet adu kongpal kongkham laikai club ka khusamnaduna Royal Riders Manipur na thobu oina sinduna pangthokpani kongpal kongkham laikai club ground da pangthokliba sports meet asida punna Royal Riders Manipur gi member chani romna sarugyari sports meet asida punna team mari khaidoktuna football arm wrestling 100 meters amadi 400 meters relay shot put amasung figure of I'd race events singda athoi ehen tanagadori sports meets aduka mari lainana Royal Riders Manipur gi president Laisram Momosana hai Royal Riders Manipur na khunai amasung miyam da khajiktang orabasu tengbang nanarbugi pandamda paikhalakliba khongthang singi sharuk amam oina manung chana anirak suba oina sports meets asi pangthokpani khunai asida nisana manghallakliba fibam asidagi kananaba wakhalonga loinana haksang phaba khunai ama ohensi haiba paujel adu sandoknanaba sports meets asi pangthokpani haike ngasi hodokhiba sports meets aduga mari lainana Royal Riders Manipur gi member singna kongpal kongkham laikai club ground gi akoiba mafam singda usara kaya amasu thaki aikoina isa haibasisu aikoina maruina sexual ogda yadamnina aikoina sports event si akoi tawbuni aduna medagi taraptagi lakpiri bi isna punabuksu akoina Royal Riders Manipur gi maigiri akoi ngamkhale tuna thagachari amadi akoina loibu bogdi masigi akoina sinjari basi lebak miyam support tawbiyo Royal Riders Manipur bu aduki matik akoida helpful mating pangbiba tumba chaba punama kaithok piraga aikoi sports event sibu mapung phana pangthok nami damakta lambida aikoi da aduki mating ngasi bok to pangbi bisik damakta kalakbi magiri so han thagachari ngasi upungna khiba pause singda kari kari maru iba pau yori bage habdo meham punnamu miyeng taminasi Lamjingba Times miyamna thabak silhau thidrabadi sakhatpa watapadaba lamdam ama oiba ngamgani Chief Minister Class 10 gi exam mapung fana pangthoknaba sem saba loire Kiran Kumar Chief Minister amasung Education Minister na yaifa paujel pirakli ILPS ki online portal launch tawkhre lainga ki thoram singda plastic sizinadana hairagani manhar bala jubai jwala Lamjingba group miyam da lana sandokpa laibak thibani chingnaba leirabasu thijinbada full cooperation pigani Sangai Express Popi Pambi gi mahut kavrang chak thasi Chief Minister Gas mamal hengalakpa Congress na BJP da kanna maral siri Aranba yahundana exam fazana pangthoksi asu ILP online portal hangkhre Pongnofam ILP gi thabak sing utkadaba online portal launch tawkhre Joint Committee na mafam kharada non Manipuri sing inner line permit pairabra yengsinkhre ILP chananaba order thoklibasi lali session manungda sumthok hoksi ibomcha MP MLA singi inform thokpa wafam thoidrabadi sairak phangani Kendra Sarkar Class 12 amasung 10 gi exam satharingai manungda center singi akoibada curfew thamle special task force Naharogi Thodang Chief Minister na ILP online portal launch tawkhre Manipur gi diaspora sing ILP gi relaxation thamnanaba khanari Sahi asigi SSLC exam da center chamaga nimfu da mahiroi lising kuntraga nipan ga satruka nimfu ga marina parikya thagadori Kiran Kumar Parikya center gi akoiba meter chani gi jagada curfew thamle asu Laisabi ama ikai khumnaba manghalaba matungda sel su lobi khiba Nupa ama kaksing police na fare waris misi inquiry tawragani jail gi staff ahum suspend tawkhre Huyen Lanpao irrigation gi dema crore chani ga humfu gi proposal thakre Chief Minister na ILP gi online portal launch tawkhre sajiwa jail manungda sag waris siram khiba magistral inquiry chatharagani Asokna Bosem amasung Kosem na loba sangyeng sing paring chumna pangthokna na ba wafam thamlakli ILP bill ama parliament puthok validated tauba chumgani ivomcha Sanalaibak inner line permit online de apply tauba yare jail da masa mathanta sijakhiba inquiry taunanaba khanghankre Chief Minister Thoubal Turel da nung lengoi pekpagi permit piba toknaba khanghankre Governor gi address ka loinana assembly gi session ngasidagi hauragani English ingani kun amasung kunmathoi gi budget estimate ngasi puthok lagani
Israel Express Chief Minister na chahisigi angan fo hunduna sathok hengana naba thabak paikhatkre irrigation gidama ground water pumping site sempanaba crew chani ga humpu gi proposal thakre bosem na loba chahisigi class 10 gi exam mapung fana pangthokna naba sem saba loikre Manipur ahan boina handak tagi water mark system chatnaragani mahiroi lising kuntragani panga chatruka kuntraga marina saruk yagani bosem Irai Bag Manipur da ILP chatnabadagi lupa crore ama revenue karakle Jiribam district da regular pass amata issue tawgri pochai gi mamal hengalakpa laingak na paikhatpa thabak sing fail oirakpani gas mamal hengatpagi mayukta mahila congress na khongjang changsinkhre prime minister na paikhatliba thabak thoram sing Delhi gi miyam khangdre loislakpada maruiba paw amuk hanna pijari Taramathoi Suba Manipur Legislative Assembly ki tararak Suba Mifa Manipur ki Governor Dr. Nazma Heptulana mahaki oiba warol piduna hudokre. Council of High Secondary Education Manipur na loba sahi asigi oiba class 12 ki examination ngasi dagi ching amadi tamgi district taragamari gi apunba center jamaga amada chathaba hokre. Asigi taragani thoida Manipur Central Jail Sajiwada Laikhidraba Seg Waris ki misi ki matang da sem ki ba JSina sangsin gani haina sem saramba khongjang khudingmak matam kharagi oina handokre Amadi Jammu amadi Kashmir ki Pulwama terror attack da Laikhidraba CRPF ki Jawan Nimfu ki ahanba ningsing thoram national ki thakta ngasi New Delhi ki Lepora camp ta pangthokre Hojik fawbagi wana di Manipuri paw matang sida lojare mi eng tabiyo punamapu ARUNBALA amuk hana khurumjari